ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯠ ꯀꯣꯛꯐꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯨꯠ ꯀꯣꯛꯐꯥ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯄ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯎꯇꯣꯟꯗꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯂꯝꯕꯤꯗ ꯅꯣꯟꯊꯔꯒ ꯃꯇꯣꯝꯇ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯎꯔꯗꯨꯅ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯅꯀꯣꯛꯀꯗ ꯅꯣꯟꯊꯔꯒ ꯆꯠꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯄꯩꯁꯥꯒ ꯇꯥꯍꯧꯕ꯭ꯔꯣ? ꯑꯁ ꯏꯇꯥꯎ ꯑꯣꯄꯦꯟ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯇꯥꯍꯧꯕꯅꯣꯅꯦ? ꯃꯊꯥꯁꯤ ꯁꯥꯃꯟꯈꯤꯗꯅꯅꯦ ꯃꯪꯉꯒ ꯆꯠꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤ ꯃꯊꯥ ꯁꯥꯔꯒꯦꯕ? ꯅꯨꯄꯤ ꯀꯥꯏꯅꯔꯕ꯭ꯔꯣ? ꯑꯁ ꯅꯨꯄꯤꯗ ꯅꯠꯇꯦꯗ, ꯂꯣꯏ ꯀꯥꯏꯅꯔꯕꯖꯥꯠꯅꯤ꯫ ꯏꯇꯥꯎ ꯆꯥꯎꯇꯣꯟꯒꯤ ꯅꯪꯒꯤꯁꯤꯗꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯅꯉꯣꯟꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯎꯔꯒꯦꯃꯤ? ꯑꯩ ꯂꯩꯁꯤꯗꯤ꯫ ꯏꯇꯥꯎ ꯑꯣꯄꯦꯟ, ꯅꯣꯏꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ꯫ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯑꯩ ꯍꯥꯏꯒꯦ ꯁꯥꯎ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯤꯗꯥꯛ ꯂꯩꯅꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇꯦ꯫ ꯗꯣꯛꯇꯔꯗꯁꯨ ꯄꯨꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯆꯤꯐꯦꯠ ꯅꯥꯔꯒ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯇꯥꯎ, ꯑꯩꯁꯨꯅꯦ ꯗꯣꯛꯇꯔ ꯑꯐꯕ ꯑꯝꯇ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯀꯦꯅ ꯈꯟꯕꯁꯦ ꯈꯨꯠꯇ ꯁꯤꯀꯤ ꯄꯥꯏꯗꯕꯁꯤꯗ ꯃꯊꯥꯁꯦ ꯁꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯟꯗꯛ ꯈꯔ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯨꯁꯨ ꯄꯩꯁా ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤ꯫ ꯊꯧꯔꯨꯔꯒꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯊꯤꯀꯥꯅ ꯄꯤꯔꯛꯇ꯭ꯔꯤꯒ ꯃꯣꯍꯣꯔꯤꯅ ꯐꯥꯖꯤꯟꯈ꯭ꯔꯦꯒ꯫ ꯑꯁ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅꯦꯅ ꯇꯧꯔꯤꯗꯨꯅꯅꯦ ꯃꯤꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯈꯣꯏꯗꯗꯅꯤ ꯃꯥꯅ ꯀꯜꯂꯤꯁꯦ, ꯂꯥꯎꯕꯒ ꯈꯣꯡꯕꯒ꯫ ꯃꯣꯍꯣꯔꯤ ꯑꯃꯗꯤ ꯊꯤꯀꯥꯗꯥꯔꯗ ꯍꯥꯏꯕꯗꯤ ꯃꯥ ꯀꯤ ꯃꯥꯜꯂꯦꯅꯦ꯫ ꯏꯇꯥꯎ, ꯂꯥꯏꯔꯕ ꯃꯇꯨ ꯁꯣꯟꯕ ꯑꯩꯈꯣꯏꯗꯒꯤꯅꯦ ꯁꯨꯝꯂꯒ ꯆꯥꯒꯦ ꯈꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯌꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯉꯝꯂꯒꯗꯤ ꯄꯩꯁꯥꯁꯤ ꯆꯕꯥꯛ ꯄꯥꯏꯕ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯕ ꯊꯕꯛꯅꯣ ꯏꯇꯥꯎ? ꯃꯤ ꯍꯥꯠꯀꯗꯕ꯭ꯔꯣ? ꯅꯠꯇꯦꯗ ꯏꯇꯥꯎ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯝꯕꯔ 4 ꯄꯨꯔꯒꯗꯕ꯭ꯔꯣ? ꯑꯁ ꯑꯃꯠꯇ ꯅꯠꯇꯦ ꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯥꯏꯔꯣꯗꯅ, ꯀꯔꯤꯅꯣ ꯊꯕꯛꯇꯨꯕꯣ? ꯍꯥꯠꯄ ꯇꯨꯞꯄ ꯅꯝꯕꯔ 4ꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯀꯦꯇꯂꯤꯁꯤ ꯌꯣꯟꯊꯣꯛꯁꯦ ꯍꯥꯏꯔꯕ? ꯑꯁ ꯀꯤꯠꯅꯤ ꯍꯥꯏꯕꯅꯦ ꯃꯤ ꯏꯇꯥꯎ ꯅꯪꯕꯣ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯀꯨꯟꯖꯃꯣꯍꯟ ꯈꯪꯉꯤꯗꯅ? ꯈꯪꯉꯤꯅꯦ꯫ ꯃꯗꯨ ꯌꯥꯝ ꯂꯥꯏꯔꯝꯗ꯭ꯔꯥ? ꯆꯨꯝꯃꯤ, ꯂꯥꯏꯔꯔꯝꯃꯤ꯫ ꯑꯗꯨꯃ ꯀꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥ ꯄꯥꯏꯈꯤꯖꯥꯠꯅꯣ? ꯑꯗꯨꯅꯤꯅꯦ ꯍꯥꯏꯔꯛꯀꯗꯣꯏꯁꯦ꯫ ꯃꯥꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯍꯦꯂꯣꯏ ꯁꯥꯟꯅꯩ ꯍꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯦꯂꯣꯏ ꯁꯥꯟꯅꯕꯗꯒꯤ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯇꯥꯏꯞꯇ ꯃꯥꯁꯤ ꯄꯩꯁꯥꯒꯁꯤ ꯈꯧꯖꯥꯎ ꯊꯣꯛꯍꯜꯂꯒ ꯑꯗꯒꯤꯅꯤꯁꯤ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯀꯥꯔ ꯑꯇꯥꯡꯕꯒ ꯊꯧꯗꯅ ꯅꯩꯊꯔꯤꯁꯤ꯫ ꯅꯨꯄꯤ 2 ꯂꯣꯟꯕꯗꯨ ꯄꯦꯟꯗꯗꯅ ꯍꯟꯗꯛꯁꯨ ꯑꯃ ꯂꯨꯍꯣꯡꯅꯦꯅ ꯇꯧꯔꯤꯗꯅ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯅꯕꯨ ꯇꯧꯔꯕꯗꯤ ꯄꯪꯂꯦꯝꯗ ꯂꯦꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯤ 3 ꯅꯠꯇꯦꯅꯦ, ꯑꯃꯇꯪ ꯆꯦꯜꯂꯨꯕ ꯐꯥꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯏꯟꯊꯣꯛꯈ꯭ꯔꯦ, ꯏꯟꯖꯟꯈ꯭ꯔꯦꯗꯅ ꯇꯧꯗ꯭ꯔꯣ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯇꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯅꯪ ꯄꯩꯁా ꯊꯣꯛꯇꯦ, ꯂꯥꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯦꯗꯅ꯫ ꯅꯣꯡꯃ ꯅꯤꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯎꯔꯛꯂꯦ꯫ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨ, ꯁꯦꯀꯦꯟ 5-10 ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯀꯩꯗꯧꯔꯦ, ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯏ ꯍꯥꯏꯗꯅ ꯃꯦꯁꯦꯖꯇ ꯍꯪꯅꯔꯤꯕꯅꯤ꯫ ꯃꯗꯒꯤ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯗꯅ ꯐꯣꯟꯁꯦ ꯃꯅꯝ ꯇꯧꯁꯤꯟꯅꯔꯤꯕ꯫ ꯅꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯨ, ꯃꯨꯟ ꯐꯥꯠꯇ꯭ꯔꯦꯕꯣ꯫ ꯏꯇꯥꯎ ꯑꯣꯄꯦꯟ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯁꯦꯡꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯤꯡꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯅꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯕꯩ ꯋꯥꯔꯣ? ꯑꯁ ꯅꯠꯇꯦꯃꯤ, ꯑꯩꯅ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯍꯥꯏꯕꯗꯤꯅꯦ, ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯔꯦꯁꯦ ꯆꯥꯎꯇꯣꯟ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯀꯣꯛ ꯈꯔ ꯉꯥꯎꯋꯦ꯫ ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ? ꯅꯪꯁꯨ ꯍꯦꯂꯣꯏ ꯁꯥꯟꯅꯒꯦꯔꯣ? ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯇꯥꯎ? ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ? ꯁꯤꯗꯤ ꯅꯪ ꯅꯁꯥꯒꯤ ꯀꯣꯛꯀꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯈꯔ ꯀꯤꯗꯕ ꯑꯃ ꯆꯪ ꯇꯥꯔꯦ꯫ ꯀꯤꯗꯕ, ꯊꯧꯅꯥ ꯂꯩꯕ, ꯁꯤꯔꯁꯨ ꯌꯥꯏ ꯈꯟꯕ ꯑꯃ ꯆꯪ ꯇꯥꯔꯦ꯫
ꯑꯣ ꯑꯗꯨꯒꯤꯗꯤ ꯀꯤꯔꯤꯅꯦ ꯁꯤꯟꯕ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯍꯦꯂꯣꯏꯗ ꯅꯠꯇꯦꯅꯦ ꯍꯤꯡꯆꯥꯕꯤꯕꯨ ꯀꯧꯊꯣꯛꯀꯦꯅꯦ ꯑꯩ ꯑꯄꯪꯕꯣ ꯍꯦꯂꯣꯏ ꯍꯥꯏꯔꯤꯁꯦ ꯍꯤꯡꯆꯥꯕꯤ ꯃꯈꯜ ꯑꯃꯅꯤ ꯅꯪꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯃꯐꯝ ꯇꯥꯛꯀꯦꯅꯦ ꯏꯇꯥꯎ ꯑꯣꯄꯦꯟ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯟꯅ ꯊꯥꯏꯅꯒ ꯇꯧꯔꯛꯄ꯭ꯔꯣ ꯆꯠꯊꯣꯛ ꯇꯧꯗꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯍꯣꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯑꯗꯨꯒꯤ ꯆꯥꯛꯆꯥꯅꯕꯗꯅꯦ ꯃꯣꯏ ꯃꯃꯥꯟꯅꯕꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗ ꯇꯥꯍꯧꯕ ꯑꯗꯨꯗ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯂꯤꯕꯁꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯗꯨꯅꯒ ꯌꯥꯔꯕꯗꯤ ꯐꯔꯦꯅꯦ ꯍꯥ ꯑꯩ ꯁꯨꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯕ ꯌꯥꯏ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯨꯅ ꯀꯩꯗꯧꯉꯩ ꯇꯧꯒꯦꯕ ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇ ꯄꯥꯝꯃꯕꯅꯤꯅꯦ ꯅꯪ ꯊꯨꯖꯤꯜꯂꯛꯀꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯏꯕꯥꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯗꯨꯒ ꯋꯥꯔꯤꯗꯨ ꯐꯖꯅ ꯑꯩ ꯁꯥꯕꯤꯔꯒꯦ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯅ ꯃꯟꯇ꯭ꯔꯗꯨ ꯂꯧꯔꯛꯂꯒ ꯅꯪꯅ ꯇꯧꯔꯣ ꯅꯪꯅ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯛꯎ ꯃꯥꯏꯊꯤꯗꯅ ꯁꯤꯔꯕ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯗꯦ ꯏꯇꯥꯎ ꯑꯣꯄꯦꯟ ꯅꯪꯒꯤꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯀꯩꯅꯣꯝꯅ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯅꯪꯅ ꯁꯤꯕꯗ ꯑꯩꯁꯨ ꯆꯦꯟꯅꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯐꯅꯕꯁꯨ ꯇꯥꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯆꯦꯟꯅꯔꯗꯤ ꯑꯩꯗꯤ ꯍꯧꯔꯦꯅꯦ ꯐꯅꯕ ꯇꯥꯛꯄꯤꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯉꯥꯎꯅꯕ ꯉꯥꯎꯔꯒ ꯆꯠꯈꯤꯅꯕ ꯇꯥꯛꯄꯤꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯏꯇꯥꯎ ꯑꯣꯄꯦꯟ ꯅꯪꯒꯤꯁꯦ ꯌꯥꯝ ꯆꯤꯡ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯎ ꯀꯩꯅꯣ ꯅꯄꯨꯟꯁꯤꯗꯣ ꯁꯧꯒ꯭ꯔꯤꯗꯣ ꯁꯔꯦꯡꯅ ꯈꯜꯂꯒ ꯆꯥꯔꯒ ꯂꯩꯕ ꯇꯥꯕ ꯃꯁꯤꯗꯤ ꯁꯨꯄꯔ ꯐꯥꯏꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯇꯥꯎ ꯑꯣꯄꯦꯟ ꯉꯥꯏꯈꯣꯃꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯌꯥꯔꯤꯗꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ ꯀꯌꯥ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯗꯨꯅꯗꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯄꯨꯡ 7 ꯀꯣ ꯄꯨꯡ 7ꯇ ꯆꯠꯂꯁꯤ ꯃꯇꯝꯗꯨꯗꯕꯨ ꯃꯥꯏꯕ ꯍꯧꯒꯠꯂꯝꯒꯗ꯭ꯔꯅꯦ ꯃꯥꯏꯕꯅ ꯍꯦꯟꯅ ꯌꯥꯍꯧ ꯉꯜꯂꯤꯕꯅꯤꯅꯦ ꯑꯉꯥꯎꯕꯁꯤꯗꯤ ꯐꯔꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕꯒꯤ ꯀꯩꯅꯣꯝꯇ ꯄꯤꯖꯧꯗꯅ ꯏꯇꯥꯎ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯉꯥꯎꯔꯒ ꯂꯩꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯆꯥꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯁꯝꯕꯜ ꯂꯩꯁꯦ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯈꯔ ꯊꯠꯂ ꯅꯉꯣꯟꯗ ꯄꯤꯖꯗꯧ ꯉꯥꯏꯔꯦ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯑꯩ ꯄꯤꯖꯒꯦ ꯂꯥꯛꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟꯗꯣ ꯑꯣꯄꯦꯟꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯎꯇꯣꯟꯗꯣ ꯃꯌꯨꯝꯗ ꯍꯥꯏꯔꯪ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯉꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯗꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯇꯣꯟꯕꯨ ꯉꯥꯏꯔꯤꯕꯅꯤ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯂꯨꯔ ꯃꯥꯜꯂꯤ ꯆꯥꯎꯇꯣꯟꯅ ꯊꯣꯡ ꯊꯤꯜꯂꯒ ꯀꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯗꯣ ꯉꯥꯍꯧ ꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯅꯦ ꯏꯃꯥ ꯄꯨꯡ 9 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯑꯁꯨꯝ ꯉꯜꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯅꯤꯁꯥꯒꯁꯨ ꯁꯤꯖꯤꯟꯅꯔꯛꯂ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯃꯄꯥꯗꯨꯁꯨ ꯖꯨꯔꯥꯏ ꯖꯨꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯆꯨꯔꯨꯡꯂꯤꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯏꯁꯤꯡ ꯊꯧꯔꯥꯡ ꯇꯧꯔꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯏꯃꯥꯁꯨ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯥꯏꯗ ꯆꯥꯔꯕꯅꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯊꯤꯕꯤꯔꯤꯕꯅꯤ ꯀꯅꯥꯅꯕꯨ ꯄꯨꯡ 9-10ꯗ ꯍꯜꯂꯛꯂꯒꯕꯨ ꯀꯃꯥꯏꯅ ꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨ ꯈꯪꯂꯕꯗꯤ ꯆꯥꯛ ꯈꯤꯇꯁꯨ ꯊꯣꯡꯕꯤꯕ ꯌꯥꯏꯗꯅ ꯑꯩꯁꯨꯅꯦ ꯉꯝꯗ ꯊꯣꯡꯂꯤꯕꯅꯤ ꯁꯦ ꯆꯥꯔꯣꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯌꯦ ꯅꯆꯥꯅ ꯆꯠꯂꯨꯔꯤꯕꯗꯨꯁꯨꯅꯦ ꯏꯃꯥꯒꯤ ꯂꯥꯌꯦꯡꯅꯅꯕ ꯄꯩꯁꯥ ꯐꯪꯅꯅꯕ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯕꯅꯤꯅꯦ ꯏꯃꯥ ꯅꯪꯕꯣ ꯁꯥꯎꯔꯨꯔꯦ ꯏꯃꯥ ꯆꯠꯂꯅꯦꯕ ꯅꯪꯕꯨ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯀꯩꯗꯧꯔꯒ ꯍꯤꯡꯍꯧꯗꯣꯔꯤꯒꯦ ꯏꯃꯥꯅ ꯁꯤꯈ꯭ꯔꯁꯤ ꯑꯩꯗꯨ ꯁꯤꯔꯦꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯆꯥꯎꯇꯣꯟꯗꯣ ꯆꯥꯛ ꯆꯥꯔꯤ ꯁꯣꯝꯗꯅ ꯃꯃꯥꯅ ꯉꯥꯡꯕ ꯂꯦꯞꯇꯦ ꯑꯗꯨꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯈꯪ ꯐꯥꯔꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠꯇ ꯁꯤꯀꯤ ꯊꯣꯛꯇꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄ ꯈꯔꯅ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯆꯥꯎꯇꯣꯟꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯑꯩꯅ ꯁꯨꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯂꯦꯞꯇꯅ ꯍꯦꯛ ꯄꯤꯕꯤꯔꯛꯂꯕꯗꯤ ꯉꯍꯥꯟꯅ ꯌꯨꯝ ꯑꯁꯦ ꯃꯊꯛ ꯃꯈꯥꯗꯨꯗ ꯃꯊꯣꯟ 10,000 ꯍꯦꯟꯅ ꯁꯥꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯆꯩꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯆꯥꯛ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟꯗꯣ ꯆꯥꯛ ꯇꯣꯛꯂꯤ ꯃꯁꯤꯗꯤ ꯆꯥꯎꯇꯣꯟꯅ ꯏꯃꯥ ꯍꯌꯦꯡꯗꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯗ ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯗꯕꯅꯤ
ngasi di warasu wanasta gumdu sengbiro hayeng degi di minai toroga sengange se asum naram laga makok to ngauri ngauri hayeng adumak chakri duga magi kagi phamung adu ta bom tuduna tungki somdana sautun gi ma to machanupa chautona charhamba koli waram sing adu sengjal laga matham oi do penjadana aigi laibak sibu karino haduna ningamdana kapsari asumna saksang adu ta kappa yaba kadam labagi tungda mama adusu magi kada latuna adumak tungkri masumna tawduna matam madu hokri mathangi ayukni ayuk anganba aduta chautun gi mayumda open do lakli aduga open na chautun bu hanna kauri asumna hanjin korokpa aduta chautun gi mama do yungi maning dari da white du lerambadagi maku thaduk laga haima open nang laklibra haiduna hangri matam adu open na I think ngasai ma khaibu urude ima adi kai da chapirubano o wai do jena khada white rubani hai chauton nang bu tari burane he nama na basi lai na nang bo masi gi angang si mi woroi da bani ngarang sune pungai thaga laiba asum na haibu open na ima khoi chauton sibu yu ga su thakpra ne khangde ibungo khara kuire ma asmai tawt li se wa pham do open na yarni ma ima gi thabuk tawjuru ro ai changa ga hodu uragi asum na hairaga open do chautun ki manakta kaura duna changchilai matamadu da chauton do tabadi tai adu basa do haining harau tabanina ikhum khumdi matamadu da open na chautun ki manakta changchilaga ai chauton mai bagi manakta chatpa thingin he asum na hairaga chauton do mami khangching singi aduga sumini ta ai di bungau kaurena asum na hairaga phamung dagi phan chongthai aduga manang rom da chen khrei matamada open na hai kuro angan ba hana khoirom khone haiduna lauri adubu open na lauri bado thodung ta siludri chauton manang dam da chen thoklaga mai mit ka ba ta thoklei machin maya ka ba seng thoklaga imung dum da muk chen salai aduga ma phibuna sa loisali tawriba mata wadu ta open na tawrisiune film je naga saksan badu ngaren tawrise oi tapthong ne khara mai badu thabak ama chalamadi kamdo ba asum na hare ko chauton na hai chalamoi ai khangi aigi mangdo yadiba se sasasro as ngai ko he phurit ne makata won dana lai gung di hingroi na ha kano hasibo hoine as sila isina matak thangne mene chauton ibo nang asisi ha nasa si ping ida chatliba thabak mata siga ibo kokai lukai na dana asiyare saslo asum na hairaga chauton amadi open yumadu parap tholai aduga mangolda white du leramliba mamana haima nawani di kai da mu chalage ge wafam du open na ima ibani si thaba ma ta chena hainaba adugi chalibani asum na hairam laga chauton amadi open parap adumak thunga lomda thokri aduga open gi gari adu da kakatuna maibutu lediba jaga adu phawba adumak thokri asum na tawduna sum lakpana haujikti amaiba adugi thongal joroklei amai badu ki thongal jorok pada chautona itaw sigi thongal sida changagro amai ba uraduse mani kedoroge kesi to bida isong songjel ladana seng dra karino sina patro khang lawa kan di masiungo pungsang sangaga khupa jamni he napi singnang sugumba decoration sem bai tabano dine kari kan na ba ne khantu ga leyo asum na hairak padu ta chautona yarase changlaba torsi asumna makoi ni wari sanna sum lakpana haujikti open hariba amaiba adugi sumang de leplari aduga open ojamaibo haiduna kauri adumna hanjan kauruba aduta imungdagi ahal loiraba nipa ama thorokli aduga ibungo open nahak waire ko mani ipu sibu hadakti isa khara sonthabagum tawbra karino chaiga pairamene ibungo masidi matam gi chatnabi aiduni ko kanana khangpono haujik chai su paidana ko laga chalibai horen ngahak leiraga siba su tamba ngam debana teba ko hoi ipu hoine adu na khoina igi nakal lakliba sibu karigini na ipu atai kaiptiki nasadida sumdo bani ekhoi gi itausi maming chauton ko bani mahaksi ina kunba yamna pama boja adugi lakchari bani oi ina khunbudu pamlabadi ina khunana bo honaro tana
ꯍꯥ ꯑꯣꯖꯥ ꯑꯩ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯑꯦ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯔꯒ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯊꯕꯛ ꯁꯨꯍꯟꯕ ꯉꯝꯕ ꯃꯍꯥꯖꯣꯟ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯑꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯆꯅꯤꯗ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯁꯤꯖꯤꯟꯅꯔꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈꯤꯕ ꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯨꯠ ꯊꯦꯛꯄꯗ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯗꯨꯒꯤ ꯑꯗꯨ ꯍꯥꯏꯕ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤꯗ ꯑꯩ ꯃꯗꯨ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏ मधु कनाना इंजलके ओजा सिदी कनामत इंजलक नती मयाम से लोइना मखंगद्रबनी ने ओजा हई मीनगा दुमनगा हाइनब्राने ओजा ओजागे नाक्तबु संगलुरब मीदुदी इना खुंददी ngai तोक्ति हाइरिये अदुदा हेना ngakpa ma kedoraba करियोने नोइना ngai इदुबो मी अतैगिदी पनुंगदा नुंगाई अदुगा ओजादी सुनु नुंगाइति मसिबु करिगी ओरजा नोदरा हई ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏꯗ ꯃꯤꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯂꯩꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯉꯝꯒꯗ꯭ꯔꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯔꯔꯦ ꯅꯪꯔꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯇꯦꯡꯁꯦ ꯑꯩꯅ ꯄꯥꯡꯉꯦꯗꯅ ꯈꯜꯂꯣꯅꯦ ꯍꯌꯦꯡ ꯆꯤꯔꯕ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯄꯨ ꯄꯥꯡꯗꯕ ꯉꯝꯒꯗ꯭ꯔꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯄꯥꯡꯗꯕ ꯉꯝꯃꯣꯏ ꯑꯗꯨꯅꯤ ꯃꯗꯨ ꯈꯪꯗꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯗꯦꯀꯣ नखोइसु तौगे खलुगनु अइंगोंदा लाक लाक्तुना गिरी गिरी तकपदुदा आइसु तंगाई फदत अदु पीगिबगी वानी मदुमक्तना अफाबा खोंथांग अमदि नत्तेको ओजा फब फत्तबा हाइबदु इसा इसागी दायित्व उजिगी यारगदि लेवादो अखुइदा खतत पीबियुबा इबोंगा नंगे मिंगना करी कौबा ओजा ngसाइना हाइजखरदुदि चाउतोलदना चाउतो नंगसी अइना सुम जेमखता तुंगदा यामना नुंगाइरा याइफरकदबा मियुइ अमा ओइना उइ अदुगा नंगना करिगिनो हौजिकदा ngam singamdaduna sugumba fattaba thabak asida mai wonsinaba honaribdubo hai tawhaidaba thabaknine ado oza tawhaidaba oza na huji haibikhiba aisi kunada paisa yamna pairakadaba misak ama maledana haibididra hoini haina dubudi oza ado aina hariba thabak asi tawrabadi oza na man lewa mantra du pibirabadi thabak toina tawrubadagi ina khulakani अदुननी ओजाना आइबु इना खुनबा बिसंवन उलिबदो अइना हाइबदि अदु नतेने नंगना सुजा नोमजरुब कया अदुना फंगलकपा माही अदुबो हाइबनिने मथोंग चादेदा हाय चलो ओरु पारोइदा वाफा मदुदा स्वादने नैनरगा लेरगन हाय इबुंगो ओजा नंगना खरा वाखल ताबगुम तवि सिगी चाउतोन हाइबा चाउसु चाउदबा अंगांगसे मुदा पुथोखो ताव यादो मांद्रे चलसिलो असुतंग हाइखोय ओजा अमुकदि चानबियु कदरोगे आई ओजागे अवामन मतिक चाना खचगनी नखुत सिकिसु थोक्तब नंगना मतौ करमना आई अवामन मतिक चाना कदोरिबनो ताबा याबा वा ओइदे कोइबो ओजाना इङोद लेवा मंत्रदु पिबिरबदि आइना थबकु तौरनी थबकदु आइना तौख्रबदि पैसा मयाम पाइरनी पैसा मयाम दु पाइरबदि आई इना खुलोइचने इना खुलदि ओजागी सोइना करिगिदमक तरोइदबनो होय नंगना हारिदुबुदि यामना सुमि अदुनदि आइखो नंबु तसेंगना थबक अदु तौरगे हाइना हेक्तमक लेपलब्राने होय ओजा ति तसेंगनो लेपसरे अदो मासी आफबगा फत्तबगसी फत्तबरा नमकनिको नंगनाबुदि इना खुनबा पामी हाइरि होय नंग सोदना पैसाबुदि पाइरानी इनाबुदि खुलनी अदुबु नंगी नसादा निंगुमदबा पेंदबा अमदि अदुमक लुनदुना लेगनिको मपान थोंदा मीना याम नुंगाइना उरगसु थमोइ नुंदा हाइदोकपा यादबा अरुनबा वाफम कया मा दोसलगा पुंसी चुप्पा वाना साकना सिगदोरिबनिने अदुमसु खरा खंजलु ओजा आई पुनमक थेंगजरगे फरे नखोइना अदुम थमोइ सेंगना पो हाइरबदि आइगिदि कैसु काइबा लेति आइगिदि नखोइदा हंजन थबक अदु तौदनबगिदमक्ता खामनिदना मसिना आइगी प्राइज कोक्लबनिको फरे होरे नुमिदां वाइरमदो अरुदा हेक लाओ आई चेजेट अमदा नोइना खंगब लोंदादा इरगा नोइदा पीरगे स्वाइसिदा कुइना मदो तंबा याबजा नति हेक्ता पाइथोरकदोरिबनी ओजा कैनु पाइथोरकदोसिबो इहि चलोने होरे वारी सानरसिने नुमिदां वाइरमदो अदुदा लाओ असुकना हाइनरदुना
ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯑꯣꯄꯦꯟꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯆꯠꯅ ꯑꯣꯄꯦꯟꯅ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯁ ꯌꯥꯝ ꯋꯣꯏꯅꯩꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅꯒ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯣꯅꯦ ꯅꯪ ꯑꯗꯨꯝ ꯁꯤꯔꯦꯅꯦ ꯍꯥ ꯑꯁ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯋꯥꯅ ꯆꯥꯛꯅ ꯆꯍꯤ 40 ꯄꯨꯟꯁꯤꯗꯨ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯂꯛ ꯄꯦꯟꯅ ꯆꯍꯤ ꯑꯃꯈꯛꯇ ꯍꯤꯡꯉꯝꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯅꯦ ꯑꯁ ꯐꯖꯩ ꯍꯦ ꯏꯇꯥꯎꯒꯤ ꯋꯥꯈꯜꯗꯨꯁꯨ ꯍꯣꯏꯅꯦ ꯆꯥꯗ ꯊꯛꯀꯗꯅ ꯊꯔꯣ ꯑꯣꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯑꯣꯠ ꯅꯩꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯤꯡꯇꯝꯅ ꯉꯥꯏꯍꯥꯛꯇꯪ ꯀꯂꯛ ꯄꯦꯟꯅ ꯍꯤꯡꯉꯝꯂꯒ ꯁꯤꯈꯤꯕ ꯐꯩ ꯑꯗꯨꯕꯨ ꯅꯤꯡꯇꯝꯅ ꯍꯤꯡꯉꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯪꯒ ꯈꯪꯖꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤꯗꯣ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯉꯪꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯗ ꯆꯥꯎꯇꯣꯟꯅ ꯀꯔꯤꯅꯣ ꯈꯔ ꯏꯃꯨꯡꯗ ꯆꯥꯔꯨꯈꯤꯁꯤ ꯆꯥꯛꯁꯨ ꯂꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯉꯒ ꯅꯪꯅ ꯆꯥꯔꯤꯕꯅꯤꯅꯦ ꯅꯪꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯊꯃꯣꯏꯅꯣ ꯁꯤꯕꯣ ꯏꯇꯥꯎ ꯃꯇꯥꯡꯒꯤ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯀꯩꯁꯨ ꯆꯥꯛ ꯊꯣꯡꯉꯝꯃꯣꯏ ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯐꯧꯕꯅꯤ ꯂꯥꯎꯁꯦ ꯑꯩꯅ ꯊꯣꯡꯉꯗꯣꯏꯅꯤ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯤꯜꯂꯨ ꯂꯥꯎ ꯅꯪ ꯍꯩ ꯈꯥꯝꯃꯤꯁꯤꯗꯤ ꯏꯟꯖꯥꯡ ꯁꯦꯝꯅꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯗ ꯆꯥꯎꯇꯣꯟꯅ ꯏꯃꯥ ꯑꯩ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯎꯗ꯭ꯔꯤ ꯏꯃꯥꯟꯅꯕ ꯑꯣꯄꯦꯟꯁꯨ ꯌꯧꯔꯛꯂꯤ ꯆꯥꯛꯇꯣ ꯃꯥ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯗꯣ ꯃꯩꯊꯣꯡ ꯂꯥꯡꯁꯤꯟꯈꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯣꯄꯦꯟ ꯑꯃꯗꯤ ꯆꯥꯎꯇꯣꯟꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯄꯦꯟꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟꯗ ꯍꯪꯉꯤ ꯆꯥꯎꯇꯣꯟꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯗꯦꯝ ꯈꯔꯁꯤꯒ ꯑꯂꯨ ꯈꯔꯁꯤꯒ ꯇꯧꯔꯒ ꯍꯦꯛꯇꯃꯛ ꯏꯔꯣꯜꯂꯁꯤ ꯍꯥꯏꯔꯤ ꯃꯗꯨ ꯑꯣꯄꯦꯟꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯕꯣꯔꯥꯁꯨ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯎꯇꯣꯟꯅ ꯆꯦꯡ ꯑꯣꯟꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯆꯦꯡ ꯑꯗꯣ ꯌꯥꯝꯂꯝꯗ꯭ꯔꯤ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯐꯥꯎꯕꯗ ꯆꯥꯕꯗ ꯀꯣꯟꯅꯔꯔꯣꯏꯗꯕ ꯆꯦꯡ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯣꯄꯦꯟꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯇꯣꯟꯗꯤ ꯃꯀꯣꯛ ꯄꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯅ ꯑꯣꯄꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯆꯦꯡ ꯍꯥꯞꯂꯤꯕ ꯖꯤꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯡ ꯑꯣꯟꯅꯅꯕ ꯇꯧꯔꯤꯕꯗꯣ ꯑꯣꯄꯦꯟꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯆꯦꯡ ꯑꯁꯤ ꯀꯣꯝꯄꯥꯛꯇ ꯍꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯎꯪꯉꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯠ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯆꯥꯎꯇꯣꯟꯅ ꯆꯦꯡ ꯈꯔ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯆꯦꯡꯗꯨ ꯌꯥꯝꯂꯝꯗ꯭ꯔꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯆꯦꯡꯁꯤ ꯌꯥꯝꯃꯝꯗ꯭ꯔꯦꯅꯦ ꯈꯔ ꯋꯥꯟꯗꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯒꯦꯔꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯄꯩꯁꯥꯅ ꯋꯥꯟꯒꯗꯧꯔꯤꯕ ꯍꯥꯏꯌꯨꯅꯦ ꯌꯥꯎꯗꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩ ꯄꯤꯒꯦꯁꯦ ꯉꯁꯥꯏꯅ ꯏꯇꯥꯎ ꯆꯦꯡꯁꯤ ꯌꯥꯝꯃꯝꯗ꯭ꯔꯦ ꯈꯔ ꯋꯥꯠꯂꯨꯁꯦꯅ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯕꯗꯨꯕꯨ ꯊꯨꯅ ꯂꯥꯛꯑꯣ ꯂꯨꯄꯥ 500ꯁꯤ ꯄꯥꯏꯈ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯂꯨꯄꯥ 100 ꯑꯗꯨꯝ ꯌꯥꯔꯅꯤ ꯄꯥꯏꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯁꯤꯗꯩꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯁꯨ ꯒꯞ ꯇꯧꯕ ꯍꯧꯔꯗꯧꯅꯤꯗ ꯑꯁ ꯑꯣꯏꯅꯤ ꯑꯣꯏꯔꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯣꯏꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯍꯣꯏꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯕꯨꯗꯤ ꯆꯠꯅꯤꯌꯦ ꯑꯗꯨꯗ ꯑꯩꯗꯨ ꯀꯣꯟꯅ ꯇꯧꯔꯣ ꯆꯠꯂꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯁꯨꯝꯅ ꯑꯣꯄꯦꯟꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯗꯒꯤ ꯆꯥꯎꯇꯣꯟꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯗꯨꯀꯥꯟ ꯌꯧꯅꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯇꯣꯟꯗꯣ ꯆꯦꯡ ꯈꯔ ꯄꯥꯏꯔꯗꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯣꯄꯦꯟ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯆꯥꯛ ꯊꯣꯡꯃꯤꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯏꯇꯥꯎ ꯑꯣꯄꯦꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯗꯤ ꯀꯌꯥ ꯏꯊꯥ ꯊꯥꯖꯗꯦ ꯂꯥꯛꯀꯗꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯚꯨꯠꯂ ꯄ꯭ꯔꯦꯠꯂ ꯍꯤꯌꯥꯡ ꯑꯊꯧꯕꯔꯥ ꯈꯣꯡꯕꯥꯟ ꯂꯥꯂꯨꯝꯕꯔꯥ ꯁꯥꯔꯣꯏ ꯉꯥꯔꯣꯏꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯡꯊꯤꯔꯕ ꯌꯦꯡꯕꯗ ꯄꯨꯞ ꯂꯥꯎꯕ ꯃꯣꯟ ꯂꯥꯎꯕ ꯅꯨꯄꯤꯗꯤ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯌꯥ ꯍꯤꯒꯠꯄ ꯃꯃꯤꯠ ꯌꯥꯎꯗꯕ ꯃꯁꯝ ꯇꯪꯈꯥꯏ ꯑꯃ ꯍꯥꯠꯂꯒ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨ ꯀꯤꯔꯒꯅ ꯀꯧꯔꯨꯔꯅꯨ ꯁꯦ ꯆꯦꯡꯗꯣ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯔꯣ ꯑꯁ ꯑꯗꯨꯗꯅꯤꯅꯤ ꯑꯩꯅ ꯗꯨꯔ ꯑꯣꯔ ꯗꯥꯏ ꯑꯅ ꯌꯦꯡꯅꯤꯡꯉꯩꯁꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯂꯥꯛꯅꯅꯤ ꯀꯤꯗꯅ ꯇꯨꯝꯃꯣꯏꯗꯕ ꯅꯠꯇꯦꯅꯤ ꯐꯖꯩ ꯏꯇꯥꯎ ꯅꯪꯒꯤꯅꯦ ꯕꯥꯁꯟꯗꯣ ꯌꯥꯝꯅ ꯐꯖꯩ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯀꯂꯥꯛ ꯅꯤꯛꯄꯒꯤ ꯋꯥꯅꯤ ꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ 이번에 ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯕ ꯂꯥꯏ ꯀꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤ ꯑꯃꯃꯝ ꯆꯠꯂꯒ ꯀꯧꯅꯕ ꯉꯥꯛꯇꯅꯤ
ꯑꯅꯤ ꯆꯠꯂꯕꯗꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝ ꯅꯦꯛꯅ ꯐꯣꯟꯇꯦ ꯇꯣ ꯏꯕꯨꯡꯉꯣ ꯇꯣ ꯑꯣꯏꯔꯣꯏ ꯏꯇꯥꯎ ꯑꯩ ꯍꯣꯠꯅꯔꯒꯗꯤ ꯌꯦꯡꯉꯒꯦ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯄꯥꯛꯂꯛꯂꯒꯅ ꯐꯔꯦ ꯄꯥꯛꯂꯛꯇꯗꯅ ꯁꯤꯔꯒꯅ ꯁꯤꯖꯈ꯭ꯔꯦ ꯑꯩ ꯁꯤꯈꯤꯕꯗꯗꯤ ꯀꯩꯁꯨ ꯕꯦꯔꯥ ꯂꯩꯇꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯊꯥꯔꯤꯛ ꯊꯥ ꯂꯩꯍꯧꯔꯤꯁꯤꯔꯣ ꯑꯁ ꯊꯥꯔꯤꯛ ꯊꯥꯒꯤꯗꯤ ꯈꯟꯕꯨ ꯈꯟꯗ꯭ꯔꯦꯗ ꯃꯥꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯇꯥꯡꯕ ꯊꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯂꯨꯝꯅꯔꯤ ꯍꯥꯏꯕꯅꯤ ꯑꯩ ꯄꯥꯎꯂꯣꯏ ꯇꯥꯏꯗꯣ ꯍꯥꯏꯗ꯭ꯔꯦ ꯏꯃꯥꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯍꯥꯟꯅ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯥꯏꯗꯅꯣ ꯆꯠꯂꯒ ꯍꯤꯡꯉꯨꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯏꯃꯥꯁꯦ ꯅꯪꯒꯤꯗꯃꯛꯇꯤ ꯌꯥꯝ ꯋꯥꯖꯈ꯭ꯔꯕꯅꯤ ꯅꯪꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯃꯒ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯎꯔꯤ ꯁꯦ ꯀꯥꯟꯗꯦꯁꯦ ꯆꯥꯛ ꯀꯥꯊꯣꯛꯂꯒꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯐꯖꯅ ꯃꯟꯇ꯭ꯔꯗꯨ ꯂꯧꯔꯒ ꯀꯔꯝ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯧꯔꯨꯅꯤ ꯀꯣꯏꯕꯣ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯨꯄꯤꯅ ꯌꯥꯕꯤꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯎꯔꯕ ꯀꯕꯣꯛ ꯑꯃ ꯅꯨꯄꯤꯗꯨꯗ ꯄꯤꯖꯒꯅꯦꯅ ꯇꯧꯔꯒ ꯁꯣꯏꯕꯗꯒꯤ ꯉꯥꯅꯨ ꯀꯪꯍꯥ ꯑꯃꯗ ꯄꯥꯟꯈꯤꯗꯅ ꯀꯪꯍꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯕꯨꯠ ꯀꯧꯕ꯭ꯔꯥ ꯏꯕꯣ ꯍꯦꯂꯣꯏ ꯑꯣꯏꯅ ꯊꯣꯛꯆꯤꯜꯂꯛꯇꯅꯅꯦ ꯅꯅꯠ ꯃꯇꯤꯟ ꯇꯥꯡꯉꯩꯅꯦ ꯉꯥꯎꯔ ꯆꯠꯈꯤꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯍꯦꯂꯣꯏ ꯀꯥꯏꯅ ꯍꯦꯂꯣꯏꯗ ꯍꯦꯟꯅ ꯐꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯩꯅꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯕꯗꯃꯛꯇꯅꯦ ꯇꯤꯟꯕꯤ ꯀꯥꯡꯉꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯎꯔꯒ ꯇꯤꯟꯕꯤ ꯀꯥꯡꯉꯤꯕ ꯑꯣꯏꯔꯣꯏꯗꯕꯅꯤꯅꯅꯦ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯊꯣꯛꯏ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯍꯣꯏ ꯁꯤ ꯌꯥꯔꯁꯦ ꯅꯪ ꯉꯝꯄꯣꯠꯇꯦ ꯑꯗꯨꯗꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯕꯣꯔꯥ ꯂꯩꯔꯨꯒꯦ ꯍꯣꯏ ꯂꯩꯔꯨꯔꯅꯣ ꯑꯩꯅ ꯂꯩꯔꯛꯑꯕꯅꯤ ꯁꯦ ꯈꯥꯎꯁꯤꯗ ꯌꯥꯎꯔꯤꯃꯤ ꯅꯪꯗꯤ ꯊꯕꯛ ꯊꯨꯏꯍꯦ ꯉꯁꯥꯏ ꯆꯦꯡꯋꯥꯟ ꯆꯠꯄꯗꯣ ꯑꯗꯨ ꯂꯩꯔꯛꯄ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯍꯟꯗꯨ ꯍꯟꯖꯤꯟ ꯀꯩ ꯀꯥꯟꯅꯕ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯑꯣꯄꯦꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯇꯣ ꯂꯣꯏꯔꯤ ꯐꯣꯡ ꯁꯥꯕ ꯆꯥꯛ ꯑꯗꯣ ꯊꯤꯗꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯄꯦꯟꯅ ꯆꯥꯎꯇꯣꯟꯗ ꯏꯃꯥ ꯀꯧꯔꯨꯔꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯁꯨ ꯃꯃꯥꯕꯨ ꯀꯧꯔꯨꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟ ꯑꯣꯄꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯂꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯡꯊꯤꯜ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯇꯣꯟꯗꯣ ꯃꯁꯥ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕꯗꯣ ꯑꯣꯄꯦꯟꯁꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯅꯪꯅ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯂꯦꯞ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯐꯂꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯑꯔꯦꯝꯕꯗꯅꯦ ꯍꯣꯔꯦꯟꯅꯦ ꯇꯤꯡꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯅ ꯑꯁ ꯏꯇꯥꯎ ꯉꯁꯥꯏ ꯋꯥꯏꯗꯤ ꯐꯥꯒꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇꯨꯗ ꯁꯣꯏ ꯉꯥꯝꯗꯅꯒ ꯑꯩꯁꯤ ꯁꯤꯈ꯭ꯔ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯍꯦꯔ ꯏꯇꯥꯎ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏ ꯏꯇꯥꯎ ꯂꯩ ꯍꯥꯏꯗꯅ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯩꯈꯣꯏ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯍꯣꯏꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯅꯔꯁꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯄꯦꯟꯗꯤ ꯐꯛꯁꯥꯡ ꯑꯗꯨꯗ ꯂꯣꯡꯅꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯆꯥꯎꯇꯣꯟꯗꯣ ꯃꯁꯥ ꯑꯗꯨ ꯇꯨꯝꯕ ꯆꯪꯗꯦ ꯃꯁꯥ ꯑꯗꯨ ꯖꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯅꯤ ꯍꯣꯔꯦꯟ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯁꯥ ꯑꯗꯣ ꯇꯨꯝꯕ ꯆꯪꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇ ꯑꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯌꯨꯗꯅ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ ꯋꯥꯅꯤ ꯆꯥꯎꯇꯣꯟꯅ ꯐꯔꯦ ꯇꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯑꯣꯄꯦꯟꯗꯣ ꯑꯗꯨꯃꯛ ꯇꯨꯝꯍꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯆꯥꯎꯇꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯦ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯣꯄꯦꯟꯕꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯁꯤꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯏꯕꯥꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯗꯨꯒꯤꯔꯥ ꯅꯪꯅ ꯑꯩ ꯍꯧꯗꯣꯔꯤꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯃꯥꯏꯕꯗꯣ ꯑꯃꯨꯛ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯍꯥꯏꯕ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯍꯥꯏꯕꯗꯨ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯣꯄꯦꯟ ꯑꯃꯗꯤ ꯆꯥꯎꯇꯣꯟꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯅꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯗ ꯑꯣꯄꯦꯟꯅ ꯏꯄꯨ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕꯗꯣ ꯁꯠ ꯂꯩꯊꯣꯔꯤ ꯑꯗꯨꯒ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ ꯁꯦ ꯁꯤꯒꯤ ꯁꯪꯒꯣꯏꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩꯁꯨ ꯊꯣꯛꯂꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯃꯆꯥ ꯄꯤꯛꯇꯛ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯝꯍꯜꯂꯝꯃꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯗꯥꯍꯤꯗꯣ ꯊꯣꯏꯅ ꯋꯥꯡꯗꯦ ꯑꯗꯨꯒ ꯁꯪꯒꯣꯏ ꯑꯗꯨꯁꯨ ꯋꯥꯅ ꯇꯧꯔꯒ ꯁꯥꯕꯅꯤ ꯏꯅꯁꯨ ꯀꯨꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯁꯪꯒꯣꯏꯁꯤ ꯑꯩꯈꯣꯏꯅꯒ ꯐꯝꯃꯤꯉꯩꯗ ꯄꯣꯠꯇ꯭ꯔꯣꯛꯀ ꯇꯦꯛꯈꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯌꯥꯔꯦ ꯍꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯁꯥꯏꯒꯩꯗꯤ ꯇꯦꯛꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯐꯝꯃ ꯇꯦꯛꯀꯗ꯭ꯔꯣ ꯀꯥꯗꯦꯁꯦ ꯍꯣꯔꯦꯟ ꯑꯃꯥꯏꯕꯗꯨ ꯊꯣꯛꯂꯛꯀꯥꯟꯗ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯪꯗꯣꯏꯁꯦ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯅꯪꯅ ꯁꯨꯝ ꯄꯪꯖꯤꯜꯂꯛꯏꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯑꯩ ꯇꯧꯒꯦꯁꯦ ꯊꯣꯛꯂꯛꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝꯅ ꯐꯔꯦꯁꯦ ꯁꯦ ꯆꯦꯅꯥꯁꯤꯗ ꯄꯨꯝꯅꯃꯛ ꯏꯔꯕꯅꯤꯀꯣ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯑꯗꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣ ꯀꯔꯤꯒꯤ ꯃꯃꯜꯅꯣꯅꯦ ꯊꯕꯛꯇꯨ ꯌꯥꯔꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯈꯔ ꯀꯠꯂꯒ ꯂꯣꯏꯔꯦ ꯆꯠꯂꯣ ꯃꯤꯅꯒ ꯎꯔꯒꯅꯦ ꯑꯉꯥꯡ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯃꯥꯅꯤ ꯆꯠꯂꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯑꯣꯄꯦꯟꯗꯣ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯦꯅꯥ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯐꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯗꯣ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯆꯥꯎꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯥꯏꯕꯅ ꯄꯤꯔꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯗꯅ ꯆꯦꯅꯥ ꯑꯗꯨꯗ ꯀꯔꯤ ꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯆꯦꯖꯦꯠ ꯑꯃꯗ ꯏꯔꯛꯈꯤꯕ ꯃꯟꯇ꯭ꯔꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯣꯟꯗꯒ ꯏꯔꯛꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯄꯥꯕ ꯌꯥꯎꯔꯔꯣꯏ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯅꯪ ꯑꯣꯏꯅ ꯄꯥꯔꯣ ꯑꯗꯨꯒꯅꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯣ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯇꯧꯔꯣ ꯉꯥꯏꯈꯣꯗ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯕꯅꯣ ꯑꯝꯇꯪ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯄꯥꯃꯤꯟꯅꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯈꯛꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯁꯨ ꯉꯥꯟꯕ ꯌꯥꯗꯦ ꯃꯤ ꯑꯅꯤ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯇꯣꯟꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯩꯅꯔꯛꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯅꯪꯅ ꯑꯗꯨꯝꯅ ꯀꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯦꯅꯥꯗꯣ ꯄꯥꯏꯁꯜꯂꯒ ꯑꯣꯄꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯦꯟꯅ ꯑꯩꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯉꯨꯗꯕ ꯌꯥꯔꯔꯣꯏ ꯌꯨꯝꯗ ꯆꯪꯂꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯇꯧꯔꯒ ꯅꯪꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯄꯦꯟꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯁꯨ ꯍꯣꯏꯗ ꯅꯨꯄꯥ ꯃꯆꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ ꯆꯥꯎꯇꯣꯟ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯃꯥꯕꯨ ꯄꯤꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥꯅꯦ ꯉꯁꯤ ꯃꯪꯍꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯄꯥꯝꯕꯣꯝꯅ ꯄꯥꯝꯕꯣꯝ ꯆꯣꯡꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯊꯦꯛꯀꯠꯂꯝꯕ ꯆꯥꯎꯇꯣꯟꯒꯤ ꯃꯁꯥꯗꯣ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯔꯗꯤ ꯑꯃꯨꯛ ꯈꯧꯇꯛ ꯆꯥꯔꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯥꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯋꯣꯟ ꯈꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯆꯥꯎꯇꯣꯟꯅ ꯍꯦꯔꯥ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯛ ꯀꯤꯒꯗꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯗ꯭ꯔꯒ ꯑꯩ ꯎꯃꯣꯔ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯁꯤꯟꯒꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯃꯃꯥ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯗꯣ ꯇꯞꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯑꯀꯣꯏꯕꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯈꯟꯖꯩ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯧꯕꯨꯛ ꯐꯥꯎꯕꯗꯤ ꯌꯧꯁꯤꯜꯂꯛꯂꯦꯁꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯣꯔꯦꯟꯅꯦ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯅ ꯊꯣꯛꯂꯛꯂꯕꯗꯤ ꯎꯊꯣꯛꯅ ꯀꯤꯔꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯇꯣꯟꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ
ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯂꯩꯅꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯗꯣ ꯍꯥꯟꯅ ꯀꯤꯔꯝꯕꯗꯒꯤ ꯍꯦꯟꯅ ꯀꯤꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯗꯨꯅꯗꯤ ꯇꯣꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯏꯆꯦꯠ ꯆꯠꯇꯨꯅ ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯊꯪ ꯁꯣꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯗꯤ ꯍꯦꯟꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯤ꯫ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯆꯥꯎꯇꯣꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯪꯂꯤ ꯃꯥꯂꯤ ꯑꯃꯗꯤ ꯃꯨꯔꯤ ꯇꯧꯕ ꯃꯃꯤꯠꯅ ꯏꯂꯥꯎ ꯂꯥꯎꯕ ꯕꯨꯠꯄ꯭ꯔꯦꯠ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯇꯣꯟꯗꯤ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯇꯨꯡꯍꯜꯂꯒ ꯆꯣꯡꯊꯣꯛꯄꯗ ꯃꯇꯨꯡꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯨꯈꯝꯅ ꯌꯩꯁꯜꯂꯒ ꯃꯥꯡꯗ ꯑꯃꯨꯛ ꯎꯞꯁꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯃꯛꯇꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ꯫ ꯆꯥꯎꯇꯣꯟ ꯄꯔꯞ ꯍꯧꯒꯠꯂꯛꯂꯒ ꯅꯪ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯍꯪꯕꯗ ꯆꯥꯎꯇꯣꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ "ꯑꯩ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅோ? ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯀꯔꯝꯕ ꯈꯨꯋꯥꯠꯇ ꯍꯥꯠꯂꯨꯒꯦ? ꯊꯕꯥꯛ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯍꯥꯠꯂꯨꯔꯥ? ꯅꯈꯦꯠ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯍꯥꯠꯂꯨꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯈꯅꯥꯎ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯆꯥꯎ ꯑꯁꯤ ꯊꯤꯟꯖꯤꯜꯂꯒ ꯊꯋꯥꯏ ꯑꯗꯨ ꯁꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯀꯔꯝꯕ ꯈꯨꯋꯥꯠꯇ ꯄꯥꯝꯃꯤ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯆꯥꯎꯇꯣꯟꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯤ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯅ ꯃꯈꯨꯠ ꯎꯔꯟꯗꯨꯅ ꯕꯨꯠ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯊꯔꯒ "ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ "ꯑꯩ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦꯗꯅ ꯀꯧꯔꯤꯕ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯍꯧꯒꯠꯂꯨ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯅꯪ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟꯗꯨ ꯆꯦꯟꯈꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯐꯝꯃꯨꯅꯦ ꯐꯖꯅ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯇꯣꯟꯗꯣ ꯈꯔ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯛꯄꯗꯨꯗ ꯃꯁꯤꯗꯩꯗꯤ ꯆꯥꯎꯇꯣꯟꯗꯣ ꯅꯤꯡꯊꯤꯅ ꯐꯝꯂꯒ "ꯍꯣꯏ, ꯀꯧꯕꯕꯨꯗꯤ ꯑꯩꯅ ꯀꯧꯕꯅꯤ ꯃꯔꯝ ꯑꯃꯒꯤꯗꯃꯛ꯫ ꯑꯗꯣ ꯍꯣꯏ, ꯍꯥꯏꯒꯨꯝꯗꯅ ꯑꯗꯣꯝꯒꯤ ꯁꯛꯇꯝꯁꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯐꯖꯃꯟꯗꯅ ꯀꯂꯥꯛ ꯅꯤꯛꯏ꯫ ꯑꯗꯨꯒꯤ ꯌꯦꯡꯕ ꯉꯝꯖꯗꯗꯅ ꯑꯩꯁꯤ ꯀꯤꯔꯕ ꯑꯩꯁꯤ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯀꯤꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯀꯤꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯅꯤ꯫ ꯐꯖꯗ꯭ꯔꯥ? ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯅꯪꯅ ꯑꯩ ꯀꯧꯕꯒꯤ ꯃꯔꯝ ꯑꯗꯣ." "ꯑꯇꯩꯒꯤ ꯅꯠꯆꯗꯦ꯫ ꯑꯩꯅ ꯑꯗꯣꯝꯕꯨ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯀꯔꯤꯅꯣꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ." "ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯀꯔꯤꯅꯣꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕ?" "ꯑꯗꯨꯗꯤ ꯁꯦ, ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯁꯣꯝ ꯆꯤꯡꯆꯦꯞꯂꯣꯝꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯂꯤꯕꯅꯤ, ꯃꯗꯨꯗ ꯌꯧꯁꯤꯜꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100-150, 600-700ꯇꯤ ꯅꯪ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯃꯗꯨ ꯐꯪꯂꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯧꯅ ꯅꯪꯅ ꯋꯥꯒꯗꯧꯔꯤꯕꯕꯣ?" "ꯚꯨꯠ, ꯑꯩ ꯑꯁꯦꯡꯕꯒꯤ ꯃꯗꯨ ꯇꯧꯖꯔꯝꯂꯕꯅꯤ." "ꯑꯗꯨꯒ ꯀꯩꯗꯧꯔꯕ?" "ꯑꯩꯅ ꯍꯦꯛ ꯌꯥꯎꯕ ꯆꯍꯤꯗꯨꯗ ꯆꯤꯡ ꯅꯤꯡꯈꯥꯏꯈ꯭ꯔꯦ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯐꯨꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯒꯤ ꯀꯨꯏꯅ ꯑꯗꯨꯝ ꯂꯦꯞꯈ꯭ರೆ꯫ ꯍꯟꯗꯛ ꯈꯛꯇꯅꯤ ꯑꯃꯨꯛ ꯀꯣꯠꯄ ꯍꯧꯔꯛꯏꯁꯤ꯫ ꯑꯩꯅ ꯌꯥꯎꯒꯦꯅ ꯆꯠꯂꯨꯔꯕꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯀꯣꯠꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯥꯜꯂꯛꯏ." "ꯃꯥꯒꯤ ꯀꯣꯠꯐꯝ ꯂꯩꯕ꯭ꯔꯥ?" "ꯂꯩꯌꯦ." "ꯐꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯕꯦꯡꯛ ꯂꯨꯠ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯇꯜꯂꯤꯗ, ꯄꯨꯂꯤꯁꯅꯒ ꯑꯃꯨꯛ ꯐꯥꯔꯗꯤ." "ꯑꯄꯪꯕꯣ, ꯄꯨꯂꯤꯁꯅ ꯐꯥꯔꯣꯏꯅꯦ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ?" "ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯕꯨ, ꯅꯍꯥꯛꯁꯤ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯕꯦꯡꯛ ꯃꯅꯨꯡꯗꯨꯗ ꯆꯪꯒꯅꯤ꯫ ꯂꯩꯔꯝꯕ ꯃꯈꯣꯏ ꯈꯔ ꯄꯣꯔꯣꯞ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯕꯦꯡꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯆꯥꯎꯔꯕ ꯕꯦꯒ ꯆꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯅꯪꯅ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯍꯧꯒꯗꯕꯅꯤ." "ꯑꯩꯅ ꯕꯦꯡꯛ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯍꯥꯠꯄ?" "ꯍꯣꯏꯅꯦ, ꯊꯥꯡꯅ ꯊꯤꯟꯒꯦꯔꯥ, ꯊꯥꯡꯖꯧꯅ ꯀꯛꯀꯦꯔꯥ,
ꯁꯣꯔꯤꯅ ꯊꯤꯟꯒꯦꯔꯥ ꯍꯥꯠꯄ ꯇꯥꯕꯅꯤꯅꯦ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯕꯗꯤ ꯃꯤ ꯍꯥꯠꯄꯁꯨ ꯀꯤꯗꯕ ꯇꯥꯕꯅꯤ ꯑꯁ ꯍꯛꯆꯥꯡꯁꯤ ꯈꯔ ꯌꯥꯡꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯔꯨꯕ ꯊꯕꯛ ꯑꯃꯕꯨ ꯄꯤꯁꯜꯂꯛꯏꯅꯦ ꯃꯁꯤꯒꯤ ꯕꯨꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯀꯣꯛ ꯃꯔꯨꯁꯤ ꯏꯐꯥ ꯐꯥꯔꯗꯅ ꯃꯁꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯃꯇꯝꯗꯅ ꯃꯥꯡꯍꯟꯒꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗꯅꯦ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯕꯅꯤ ꯁꯥꯟꯅꯐꯝ ꯈꯪꯗꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯁꯦꯡꯕꯗꯨꯃ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯉꯝꯃꯣꯏꯗꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯃꯇꯝꯁꯦ ꯁꯅꯥꯅꯤ ꯍꯣꯏ ꯑꯗꯣ ꯕꯦꯡꯛ ꯂꯨꯠ ꯇꯧꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯩ ꯄꯥꯝꯖꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯉꯥꯡ ꯐꯥꯔꯣꯗꯅ ꯀꯤꯠꯅꯤꯗꯨ ꯐꯛꯇꯠꯂꯒ ꯌꯣꯟꯊꯣꯛꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯄꯩꯁꯥ ꯐꯪꯂꯒꯅꯤ ꯑꯁ ꯃꯁꯤꯕꯨ ꯀꯤꯠꯅꯤꯒ ꯂꯣꯏ ꯈꯪꯉꯤꯕꯁꯤꯕꯨ मसीबु मीने सारगा लाइजरन नत्रगना अइगी इताउ ओपेनना लग्नरिबा जाला नत्रगना ओजा अमाइबदुना इमोंदा लग्नरिबा जाला आइ मसी मीने वा हंगा बुरुम बुरुम सोलगा लैनि मसी मखनाउ गिदि थिंजल्लगा थवाइ सटलगा हेक पुखिबबु ए सुमदौरसी लाइबुंगो नंगोंदगी पैसा खरा अइ पुरगे अदुगा हयेंग मतमदु यौरकांदा अमुक सिंजरगे अइंगोंदगी पैसा पुगे हाइबा औ लुपा कया पुब पामी कईथों सिंगे हाइबनो सेंदोइना कया हापकदबा करी मान पाइनगदबा सेंगना हायुइबो ए लाइबुंगो नोइदगिसु पैसा पुथोक पुसिन तौबसे अदुमाइना पोट पाइनदबा सेंदोइ गाना याम लैनब्रा हिसबो आइ मिंगोंदगी पैसा पुरगे सेंदोइ लुमनब्रा गाय मसी अइगी खुतुंबी अतुंबसिना चक चक थिलक्तनाने ए आई बाप ताजरानी अदु चामदा कया काबनो चामदा सिङै काई हाइबा लैते हयेंग नाहना पैसा सिङकपा अदुदा अइना सिङै हापु हाइदना हाफल्लगा लोरे ngamdragana nang ngamdabai thabak tawredana aduga pot amadi paigadaबनी करamba पायुगे नामागे थवाई नत्रगना नंगे थवाई ए काइनो हाइसिबो सना लुपा हिंखोन सबनगी पता नतबा अइगी थवाई नंगना हाइबा नुमित पुंगफम तारिक अदु हेक सोइनबदा नंगे थवाई अदो अइगी वैगे तौरिबनी मधु खंगना नाहना पैसा पुगदबनी को ओ पैसासी पुदबिदा तालगना मी हाटपा पैसासी मी हाटपा तलगना अइगी उने सिबा अस अदो लाइबुंग ओदि पैसा कयाम लैगे एरा नमांगदा खरा पुथोरकेसे नंग अइसि पैसा कयाम लैगे हाइबा थाजदा माले असुमना हाइरगा मागी हाइबदि चाउतुनकी ममांगदा लेपलिबा थवाई मिरेल बुट अदुना यामलबा सेमफम मा माकी ममांगदा जोरो जोरो हाइदोरकले मधु उबदा चाउतोन बना पुनम पुथक थकखरि अदुगा सिदा लेरिबा सेमफम पुनम आइगी वैरगे अदुगा आई सही कुनगी मतुंगदा सिंगे हाइरि मतमदुदा लाइमु अदुना सही कुनगी मतुंगदा सिंगबा हाइबसी करम नुमितनो करम तांगदनो हाइदुना हंगी मतमदुदा चाउतोनना नोंमाइजिंग नुमितकी अहिंग पुंग 12 चपचाना सिंगलगे हाइनरे असुमना हाइनरबदुदि हाउजिक्ति लाइमु अदुसु होय फरे सेनफम मसे नहान ओइहौरो अदुगा हाइना खिबगी मतुंगिना मतमदु योरकांदा आई लाक्लगे हाइरमलगा खुदक अदुदा मांगख्रै तौरिबा पुनम मंगसे चाउतोंदी मंग चप मानरी करिनो अइन ngasi तौरिबा सिबो खलदुना अदुबु महाक पैसा सिंगदो लोइनम खोमजलगा मिरक नरक जिंगलगा मयुम तमना चेलकले यामलबा सेनफमनी महागदो महाना कोय येनबगी पोरकपा मख्वांग येलिबा खुदे यदो लौथोकलगा यामख्रबा सेनफम मतो योमसलगा बयुम तमना चिलकलिबनी असुमना तौदुना हौजिक्ति चाउतोन दो मयुम जरोदुना पैसा सिंगदो मसिंग थीख्रि यामलबा सेनफम मदु उबदा हौजिक्ति चाउतोन हराउबना लोइरे मतम मदुदा चाउतोना खल्ली पैसा सिंगसिना अई करी करी कारबार तौसिगे अदुगा मतौ करमना अइना लाइमु अदुगी पैसा सिंगसिना कमदौना सिंगबा असुमना खनबा याबा खन्ना खन्ना महागदो अहिंग अदुमा छुतुम तुमदबिदा नोंग गानख्रै नोंग हेक गानबगा महाकी मताउ ओपेन दो मागी मयुमदा लाक्ली अरदुगा इताउ ngaraंगी थबक अदु कमदौरे हाइदुना हंगी मतमदा चाउतोना अइखोना माइ पाकले सोदना थोकले अदुगा यामलबा सेनफमसु पिरमले हाइदुना वारी तौरी मसिदगी ओपेना अदु वरबती नंगी अदु अदा लाइरी अमाइबदुदा हानना खर कलुगी सिल्लाओ हाइदुना ओपेना हाइबदगी चाउतोनसु होय हाइदुना अमाइबा अदुगी मनाक्ता लाक्तुना सेनफम खर कटली अदुगा चाउतोना अमाइबा अदुबसु हन्ना हन्ना थागतपिरी मतमदुदा अमाइबा अदुना
Harau harau. Nakoina tawriba adudine ko. Hauzik harauba poloida waba haibaduni. Fare fare nakoi ngasi haiba numisidagi aiga mari tatnarabani. Ambukan aigi nakta lakanuko. Siba naba tholaga aingoda amuk tainani. Chalo chalo. Asomna hairakpada chauton amadi open. Hoi oja maiba hairamnaga makoi kaisu khanjandabida mayum yongunaba lakli. Numit adumadi chauton na open bu acha thak phajana pija pithak tawduna hauraba injang mathel kaya thongduna chaminari. Aduga nungthilgi matamda mamabu hospital da puduna su layengkhri. Mataw asomna tawduna chauton na paisa adugi matengna nungayaibi marang kaina chahi ama haukhri. Chahi olakpada chauton nupi thijalli yum makai phajana ningthina khulingli. Adubu chauton mahana taru pa karbar khudimakta sen manglaga da toi. Mahana phrama ma leijari aduga nga thadarabasu nga singdo huramna loinamak kothokibagumba natragana ising charokta loinamak chakhibada singba hektamak tawi aduna tabada atopa karbar tawrabasu phi lonba amadi atei maramda lolabasu lebak aduda ban flocket amadi thodo wathok mayama ma thokchilakuna singba tawduna mahaki karbar do amata mai pakri sendamak mangle maramaduna mahana hauji laimu ardagi lahuba senpham mado pangyam yamna lemsil laktri masidagi di chautona kari karbar tawraka aihaga se chakut kathegi haidan mon khalakpada nishala lonbagi wakhala sida laklei matawa somna chauton do mahaki lemhoriba paisa sing adudagi saruk tangkhaya ma mahakna nishala lonboromda sijinaba horakhi matawa somna tawbadagi di mahak sendong khara lakpa horakhi asomna mahakna honari ngai tanja simakada chauton gi haujikti macha mari leisankhri mahaki nupi leisalli aduga mama su chiphet narambadaki haujikti nonga khrei yum aduda leiribasi chauton amadi macha mariga mahaki nupiga makhoi punna taruk leiminari matawasomna chautona leireklibasi chahi kun phajalaklabani chauton haujik phawba mahana tawriba karbar sing aduna mathang maithirakpana haujik mahanga tawsjiba ni sala lonbagi thabaka sida khara mai paksarakpadagi sen khajik lakpa hawbada ngariba tanjani mata maduda chauton gi mamang da nongma numidang ama ngahan maida mahaka thingnagiba laimu ado phawrakli arduga haina khibagi matungina halchatliba tha asigi loiramdai nomaijing numit pung 12 chapchana nahak aiga nanga unakhiba boroi makhong aduda lakadabani boroi makhong ado haujikpudi yanthattuna lambi pakthokkhre adubu mafam mado nanga aiga thingnakiba mafamni haujik phawwa ai kaudri mafam maduda nahak laklaga aigi yamlaba senpham ardagi saruk ani hengkada aingonda pigadabani madu ngamdrabadi nahaki thawaya se aigi oirani hairamlaga haujikti mahaki mamang adusu mangkhri matawasomna mang aduna hek mangkhibaga chauton do mikap khakthok tholai aduga ningsa phuina holaga kainoino hojik tawgadoriba sibo haiduna matha saba haukhri asomna leiringai haujikti nongsu tamatamna ngan thoraklei chauton tawkhom khangdi mahaki hojik leiriba senpham punamak puthokduna mahana hojik tawriba ni sala rombagi thabaka do double hengkat laga paisa singa do tanana pa honari adubu hojik laimu aduna hayam liba thasing adudi ikui kuiselaktrabani asumna tawduna chauton do tumba chaba chang nairatri wakhalna masa do depression do onthakri asumna torokpadu da chauton ki nupi du mipaiba horoklei macha singa du ga piklibaga chautona tumna torokpadu da maha ado tawkum laphong khangjadi adumna tawduna haujikti laimu aduga thanakhiba chahi amadi tha numit tang punamak naksallaklabada chauton hena matha saba henkalakli nisada laisurakli aduga tainafam khangdana mahaki nupida toina khanaba hauduna mahoksaga banadaba sabtra kaya ma tawba horokli adumna torokpadu ta chauton gi loina bina mahanga tawribado laitinga mari linaba jala ama matheng chatpada laiwok tilokpa yaukhraba jala haiduna amaiba amada layengki hairiba amaiba asisu ngahan waida chauton na mantra lokhiba amaiba aduni haujikti amaiba do phananingthina han loisalli chauton gi loina bi laktuna amaiba aduda hauji chauton ori bi maduki matangda wari punamak sari matamada amaiba aduna mahaki nupida magi mapuroiba chauton na mamang thakta tawkhiba thabak khodimak loinamak sitna na hairi wafam madu tabada chauton gi nupina haujikti madu ngakthoknabagi damakta karimta upai leroja haiduna amaiba adu da hangli maruda amaiba aduna ngakthokadaba upai haibapu nangi napuroibagi thawai ado pikhiba natragana nangi thawai pikhiba natragana haujik leiriba na sa mari adudagi amagi thawai pikhiba masinatana karimta upai leiti hairi
ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯃꯌꯨꯝꯗ ꯃꯊꯥ ꯁꯥꯅ ꯂꯥꯛꯏ ꯃꯄꯨꯔꯣꯏꯕꯁꯨ ꯀꯥꯏꯅꯅꯤꯡꯗꯦ ꯃꯆꯥꯁꯤꯡꯁꯨ ꯀꯥꯏꯅꯅꯤꯡꯗꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯠꯈꯤꯕꯗꯨꯁꯨ ꯀꯤꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯆꯥꯎꯇꯣꯟꯗꯣ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯉꯥꯡꯂꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤꯗꯃꯛ ꯑꯩ ꯁꯤꯖꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯃꯊꯥ ꯁꯥꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥꯁꯤꯡꯁꯤ ꯀꯅꯥꯅ ꯌꯣꯛꯀꯅꯤ ꯑꯩꯅ ꯀꯝꯗꯧꯍꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯁꯤꯗꯕ ꯏꯆꯥ ꯑꯍꯨꯝꯁꯨ ꯀꯥꯏꯅꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯄꯥꯝꯗꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯤꯈꯤꯕꯗ ꯇꯥꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯎꯇꯣꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯕꯣꯔꯣꯏ ꯍꯥꯟꯅ ꯍꯧꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯗꯤ ꯀꯞꯄꯅ ꯂꯣꯏꯔꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯀꯥꯏꯅꯔꯒꯅꯤ ꯈꯜꯂꯨꯕꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯇꯣꯟꯗꯣ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯕꯨꯠ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯥꯎꯇꯣꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕ ꯐꯥꯎꯕꯗ ꯆꯥꯎꯇꯣꯟꯗꯣ ꯍꯜꯂꯛꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏ ꯇꯩꯅꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕ ꯆꯥꯎꯇꯣꯟꯗꯣ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯗꯣ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯍꯥꯟꯅꯅ ꯕꯣꯔꯣꯏ ꯍꯧꯔꯝꯕ ꯆꯥꯎꯇꯣꯟꯅꯁꯨ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯤꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟꯗꯨꯅ ꯆꯥꯎꯇꯣꯟꯗꯣ ꯃꯃꯤꯠ ꯃꯅꯥ ꯋꯣꯡꯈꯠꯇꯨꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯍꯥꯛ ꯑꯗꯣ ꯅꯤꯁꯥ ꯆꯥꯁꯟꯕꯗꯒꯤ ꯑꯣꯚꯔꯗꯣꯁ ꯆꯠꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯆꯥꯎꯇꯣꯟꯒꯤ ꯂꯣꯏꯅꯕꯤꯅꯗꯤ ꯃꯊꯋꯥꯏ ꯑꯗꯣ ꯄꯦꯟꯖꯔꯤ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯆꯥꯎꯇꯣꯟ ꯑꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗꯅ ꯆꯥꯎꯇꯣꯟꯅ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯁꯔꯨꯛ ꯊꯕꯛ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ ꯑꯩ ꯑꯣꯏꯅ ꯁꯤꯐꯝ ꯇꯣꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯠꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ ꯆꯥꯎꯇꯣꯟ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯇꯣꯟ ꯌꯥꯎꯗꯅ ꯅꯥꯃ ꯍꯥꯡꯗꯨꯅ ꯍꯤꯡꯍꯧꯈꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯆꯥꯎꯇꯣꯟꯅ ꯇꯥꯟꯁꯤꯜꯂꯝꯕ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯧꯗꯣꯛꯅꯅꯕ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤ ꯁꯦꯟꯐꯝꯗꯤ ꯑꯣꯏꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ